heroin sungpham amasung thugaikhre. Moijing awang leikai lona sarai lamba heroin brown sugar factory amangasi ayuk thobal police na lilong da laiba azumangi mating loinana red chathaduna malemgi kaithel da lupa khor amaga humpuga taruk romgi oigadaba heroin brown sugar fagatpa ngamkhibaga loinana sungmura sizinaba potlamsing amadi factory adubu sarai lamba mapuzu fagatpa ngamkhre ngase ayuk pung taraga mathoi makhairom tabada chathakiba red aduda heroin brown sugar kg chamaga marfuga mariga point chatruka nifuga mari fagatpa ngamkhi masi manipur police department na fagatpa khwaidagi yama heroin brown sugar ne Sigi Jun Kunga Mapanda Navaki Kangbuna Lilong Dam area de heroin brown sugar factory Amar Red Chataduna heroin kilogram Samaga Taraga Matoiga point Samapanga Taraga Mapan Fogat Pangam Kibani Moijing Awang Leikai factory Adubo Lona Sarayana Mamio Eduki Maming Moijing Mayum MD Mohammed Sahi Nifuga Matoi Apokpa MD Abdul Razid Elias Mani Sahi Humdra Kawi Ngasi Thawal SP ki Sarang Tem Ibom Sana Fogat Pangam Krava Yamlaba heroin brown sugar amadi madu sungmada sizinaba potlamsing loinana factory adubu sarai lamba moijing mayum MD moment paumising mamangna putoktuna utki SP na phungdorakpagi matung ina moijing awang leikhaida heroin brown sugar sungpham ama leire haibagi chapchapa pau phangbadagi additional SP sasindanandana luchingma thawal police commando kangbu amana lilong ajuman kangbuga khusamnaraga ngasi ayuk pung 10 rom tabada mafam aduda sangsinbaga loinana MD mohumdagi yum koisilaga thihumagi thabak chathaki thihumagi thabak chathaba aduda heroin powder sungmada sizinaba chemical ammonium chloride lime yauna sungnaba machine singna fagatpa ngamkhi loinana plastic khaw nipan da heroin brown sugar kg chamaga marfugo humdoi ga point maudraga mapan amubo polythene bag amada heroin brown sugar gram sawaga marfu heroin brown sugar oiramgani singnaba 5 oina gram humdraga mariga point mapan heroin sungmada sizinaba star brand lime haina level nappa chemical kg humdraga mangaga point 3 hemedia ammonium chloride thaba kg ama chanaba plastic bottle ahum ugi pressing board machine ama metal cam machine ama plastic drum ahum achauba aluminium taf ama plastic taf ani rubber hand glove ama gas stove ama aduga apron mari su fagat pangamla haina su SP sarangthem ebom sana makha tana permission phongdokhe factory thugaiduna ngasi fagat kiba punna heroin kg chamaga marfuga mariga point chatruka nifuga mari adu malemgi kaithel lupa kor amaga humpuga taruk rongini haina su SP na fankhe heroin brown sugar asungmagi thabak adu chatharamba moijing mayum MD Mohammed Thawal Police Station Sinabaga loinana NDNPS eki makhada mahaki mathakta case ama register tawkhre ngasi fagatlaba heroin sing adu forensic science ki kambuna test tawbada asengba heroin brown sugar ni haiba khangle haina su SP na phongdorakhi